She's so irie. Okay. Ibima. Nama bok lay bak lay bok da chalu gige ma halaga kaithian chake ima gi pochai jingdo khar loi chalamu hoi ma ado khara ngana de halo ko kumai tawni tawrujidi khoi ma jina ba ko lau pira ju ya ba jibu ba hoi leire mayam luôn cho cả thơ chứ lỗ nè chắc chứ lỗ nè tao tôi lại không phải chỉ đây đi tao tôi lại có tay gỡ lòng thùng mới lỗ nè mà xì nào lỗ tần giá gì in thôn 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 tân này thôi rồi bungo à chuan bi mani lão này cái đâu rồi kìa à cô này chỉ thắp bức nhà mình này bungo cái thiên đó chú chạy lúc cái đó mình này bani cái thiên đấy cái đâu nó tao tôi lại ihe mà chỉ ngang chỉ băng cái đó cô na chỉ mình chắc cái cháu với cô thôn po tầm nó ba lấy bớt sát tụi này mi cái nó này hay chứ ta tôi lên project ta in thôn đó kia Seni rubda practice natro adagi makona mai sak sajara ga leram bai yendu ju nangna kana nomda yon thor jena saman ga khalak pudu tu khanga ulai sagai dana hera nangi khongak du budi aina singbini da yengo ngasi nang ta to lengi telen lai kai sida thokchom to lengi telen triple t na iming sega kai ge chali bunu pa ni nangbo soidre ta to len gi telen yeng brai bo indona yen mangre na lai kai tam dana ne khun kana ro khang ponte karoi da keso chachlo nang ji nei bo tamo ye lobi ho ya gadra yani wet bu kya lum gap ti yengi ne tamo wet ke di yeng biro no da lamsan da dum mamman bu kaya no ne he tamo lichingam sahum di bibiro lisingam ma je woro lisingam ma sahum di amale kitang ya piu ga daro ha prono kitang ya piu ga daro ke tamo yare si dum woro tao yung ulo ngai con ayim ta thagi ke thazilui to maya lambi chani ang kai thazil maya lambi munda flag maya lambi as tana ba makuni maya lambi chani ang kai thagi mang lo ta dong lo dong ya dong as hantak phao ni to pachang ta lo ma chai dei thai do pachang chalo ya mang chalo ya dei to le ra mo le mu khang pasam na ka to
ꯑꯩꯅ ꯉꯁꯥꯏ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯗ꯭ꯔꯣ ꯑꯩꯗꯤ ꯑꯗꯨꯗ ꯈꯪꯗꯦ ꯑꯩ ꯈꯪꯒꯥꯎꯁꯤ ꯁꯤꯡꯗ꯭ꯔꯕꯗꯤꯅꯦ ꯏꯟꯗꯣꯟꯗ ꯇꯥꯃꯣꯒꯤꯗꯃꯛ ꯅꯠꯇꯕ꯭ꯔꯅꯦ ꯏꯆꯦꯅ ꯑꯍꯤꯡ ꯑꯗꯨꯝꯗ ꯀꯩ ꯐꯤ ꯁꯥꯈꯤꯕꯗꯨꯕꯣ ꯅꯕꯨꯡꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯈꯤꯕꯅꯦ ꯑꯁ ꯇꯣꯛꯑꯁꯤꯃ ꯇꯥꯃꯣꯏ ꯋꯥꯁꯦ ꯀꯔꯤꯒꯤꯅꯤ ꯍꯥꯏꯒꯦ ꯆꯥꯛꯀꯧꯕ ꯅꯪꯅꯕ ꯏꯅꯝꯃꯒꯤ ꯂꯤꯛ ꯑꯃ ꯁꯥꯅꯕ ꯍꯥꯏꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯇꯥꯃꯣꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯀꯥꯎꯗꯅ ꯄꯨꯔꯛꯇꯕ ꯑꯣꯏꯔꯕꯖꯥꯠꯅꯤ ꯑꯗꯨꯒꯤ ꯑꯗꯨꯅꯤ ꯇꯥꯃꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯈꯠꯅꯈꯤꯕꯅꯤ ꯑꯁ ꯈꯪꯗꯦꯗ ꯏꯃꯥ ꯍꯜꯂꯛꯑꯃꯤꯅ ꯍꯜꯂꯦ ꯏꯕꯨꯡꯉꯣ ꯇꯣꯝꯕꯤ ꯅꯅꯝꯃꯁꯦ ꯃꯁꯥ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ ꯍꯣꯏ ꯇꯥꯃꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯃꯧꯕꯣ ꯑꯩꯅ ꯌꯦꯡꯕꯗꯗꯤ ꯀꯩꯁꯨ ꯇꯧꯗꯅ ꯎꯏꯗ ꯍꯣ ꯉꯝꯗ꯭ꯔꯗꯤ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯅꯥꯕꯨ ꯈꯔ ꯍꯦꯛ ꯌꯦꯡꯁꯤꯜꯂꯗꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯑꯣ ꯃꯈꯣꯏ ꯇꯥꯃꯣꯁꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯁꯨꯝ ꯇꯧꯔꯛꯏꯃꯤ ꯏꯃꯥ ꯈꯣꯏ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏ ꯀꯗꯥꯏꯗꯅꯣ ꯑꯌꯨꯛ ꯉꯟꯇꯥꯁꯤꯗ ꯇꯥ ꯇꯣꯂꯦꯟ ꯑꯝꯇ ꯎꯅꯔꯒꯦ ꯇꯧꯕꯅꯦ ꯄꯥꯕꯨꯡ ꯑꯃꯗꯨꯒꯤ ꯑꯣꯏꯔꯤꯅꯤꯅꯦ ꯍꯥ ꯑꯃ ꯍꯥꯏꯗꯤ ꯄꯥꯕ ꯀꯩꯅꯣ ꯅꯪꯁꯦ ꯏꯄꯥꯅ ꯄꯣꯛꯄ ꯏꯆꯥꯅꯤꯅꯦ ꯅꯪꯅ ꯇꯧꯕ ꯊꯕꯛꯄꯨ ꯅꯄꯥꯅ ꯀꯔꯤ ꯈꯪꯉꯣ ꯍꯥꯏ ꯈꯣꯏ ꯄꯥꯕꯁꯤꯃ ꯌꯦꯡꯉꯣꯅꯦ ꯑꯩ ꯉꯥꯏꯈꯣ ꯁꯦꯜꯒꯗꯤ ꯌꯥꯎꯔꯕ꯭ꯔꯣ ꯄꯥꯕ ꯌꯥꯔꯅꯤ ꯀꯩꯗꯧꯔꯒꯦ ꯑꯗꯣ
ꯁꯛꯁꯦꯁꯇꯤ ꯑꯣꯏꯗꯕ ꯌꯥꯔꯣꯏꯀꯣ ꯁꯛꯁꯦꯁ ꯍꯥꯏꯕꯁꯤꯅ ꯄꯥꯒꯤꯗꯤ ꯑꯗꯣ ꯇꯥꯇꯣꯂꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯃꯦꯝꯆꯥꯒꯤꯗꯤ ꯀꯩ ꯍꯥꯞꯄꯤꯕ ꯇꯥꯔꯦ ꯈꯪꯗꯦꯗ ꯄꯨꯟꯁꯤꯕ ꯑꯩꯅ ꯃꯊꯣꯡ ꯆꯥꯃꯟꯗꯕꯁꯤꯗ ꯑꯩꯈꯣꯏ ꯃꯥꯅ ꯏꯆꯟꯅꯨꯄꯤꯒꯤ ꯈꯨꯗꯣꯟ ꯄꯣꯠ ꯂꯩꯅꯕ ꯄꯩꯁꯥꯗꯣ ꯁꯤꯟꯅꯧ ꯌꯥꯗꯦ ꯑꯩ ꯆꯠꯂꯨꯒꯦꯕꯨ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯉꯣ ꯀꯩ ꯂꯥꯏꯔꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯉꯔꯥꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯎꯏꯅꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯟꯗꯛꯀꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯗ ꯍꯨꯟꯗꯪꯅꯕꯗ ꯄꯥꯟꯕ ꯃꯆꯦꯗꯣ ꯏꯇꯤꯕꯥꯂꯗꯤ ꯂꯥꯛꯑꯣꯏ ꯁꯤꯅꯦꯃꯤ ꯑꯗꯨꯗꯤ ꯃꯣꯏꯁꯨ ꯂꯩꯕꯤꯕ ꯌꯥꯏꯅ ꯃꯕꯨꯡ ꯉꯥꯏꯔꯦ ꯊꯕꯛ ꯑꯆꯧꯕ ꯑꯃ ꯇꯧꯗꯥꯏꯅꯦ ꯇꯧꯔꯤꯃꯤꯅꯦ ꯑꯗꯨ ꯐꯥꯎꯗꯤ ꯃꯣꯏꯗꯤ ꯉꯝꯃꯝ ꯊꯣꯛꯏꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯄꯨꯟꯁꯤꯕ ꯑꯗꯨꯗ ꯀꯩꯗꯧꯔꯕ ꯃꯕꯨꯡꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯨꯖꯤ ꯄꯥꯔꯒ ꯁꯪꯒꯣꯜ ꯊꯧꯒꯠꯂꯤꯃꯤꯅꯦꯃꯤ ꯐꯔꯦꯅꯦ ꯑꯗꯣ ꯃꯕꯨꯡꯗꯨꯅ ꯉꯝꯃꯣ ꯍꯥꯏꯔꯝ ꯅꯠꯇ꯭ꯔꯣ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯍꯥꯏꯔꯝꯃꯤꯅꯦ ꯑꯗꯨꯛ ꯂꯥꯏꯕ ꯋꯥꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩꯅ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯦ ꯍꯥꯏꯔꯦ ꯑꯩꯒꯤꯁꯨ ꯏꯆꯦꯅꯤ ꯑꯩꯅ ꯂꯩꯔ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤꯗꯤ ꯂꯩꯖꯕꯒꯁꯦ ꯌꯥꯗꯦꯍꯦ ꯑꯁ ꯑꯗꯣ ꯀꯩꯅꯣ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯅꯦ ꯁꯤꯃꯇꯪꯒ ꯄꯤꯕꯤꯌꯨꯕ ꯁꯤ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯪꯒꯤꯗꯣ ꯑꯁ ꯐꯅꯗꯤ ꯌꯥꯝꯃꯦ ꯅꯪꯅ ꯄꯤꯔꯤꯁꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯗ ꯃꯣꯏ ꯃꯈꯥ ꯊꯪꯕꯩ ꯄꯨꯈ꯭ꯔꯤꯗꯣ ꯐꯨꯟꯕ ꯌꯥꯔꯅꯤ ꯑꯁ ꯑꯗꯣ ꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯔꯒꯦꯕ ꯑꯩ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯥꯏꯔꯔꯣꯏꯕ ꯁꯤ ꯑꯝꯇ ꯄꯤꯌꯣꯕ ꯍꯥꯏꯕꯗ ꯑꯩꯁꯨ ꯅꯌꯥꯝꯕꯅꯤꯅꯦ ꯃꯥꯅꯦꯕ ꯊꯧꯆꯣꯝ ꯇꯣꯂꯦꯟꯒꯤ ꯇꯦꯂꯦꯟ ꯇ꯭ꯔꯤꯄꯜ ꯇꯤ ꯑꯩꯁ ꯈꯪꯉꯦꯅ ꯑꯣ ꯇꯤꯄꯟ ꯇ꯭ꯔꯤ ꯆꯠꯁꯤꯔꯥ ꯍꯣꯏ ꯆꯦꯅꯤꯅꯦ ꯍꯜꯂꯣ ꯆꯥꯛ ꯆꯥꯔꯕꯣ ꯅꯪꯕꯨ ꯆꯥꯗ꯭ꯔꯤ ꯏꯆꯦ ꯑꯗꯣ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯤ ꯉꯟꯅ ꯂꯥꯛꯎꯀꯣ ꯏꯆꯦ ꯍꯣꯏ ꯉꯟꯅ ꯂꯥꯛꯇꯣꯏꯅꯦ ꯑꯩꯁꯨ ꯏꯅꯥꯎꯒ ꯆꯥꯛ ꯆꯥꯃꯤꯟꯅꯒꯦ ꯈꯟꯅ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯋꯥꯅ ꯉꯥꯏꯔꯛꯏꯅꯦ ꯑꯗꯣ ꯇꯥꯃꯣꯆꯧꯅ ꯑꯩꯒꯤ ꯒꯥꯔꯤꯗꯣ ꯂꯩꯕꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯇꯥꯃꯣꯆꯧꯅ ꯁꯣꯏꯗꯅ ꯂꯩꯕꯤꯅꯤ ꯍꯥꯏꯕꯅꯦ ꯇꯣꯂꯣꯞꯅꯒ ꯇꯣꯂꯣꯞ ꯐꯪꯗꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯇꯨꯃꯤꯟꯅ ꯂꯩꯔꯗꯤ ꯇꯥꯏꯌꯦ ꯏꯆꯦ ꯐꯔꯦ ꯑꯩꯁꯨ ꯅꯥꯇꯩ ꯍꯜꯂꯛꯑꯅꯤ ꯊꯝꯃꯒꯦ ꯆꯥꯛ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯈꯤꯒꯦ ꯊꯝꯃꯦ ꯍꯌꯦꯡ ꯏꯆꯦ ꯂꯥꯛꯑꯒ ꯀꯩ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯏꯆꯦ ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯏꯆꯦꯒꯤ ꯅꯤꯡꯕ ꯅꯆꯟꯅ ꯊꯨꯡꯍꯟꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯇꯣꯂꯦ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯍꯣꯏ ꯈꯨꯔꯥ ꯂꯥꯎꯅꯦ ꯈꯨꯔꯥꯁꯨ ꯅꯪ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤꯅꯦꯍꯦ ꯈꯨꯔꯥ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯕꯨ ꯂꯩꯒꯤꯝꯅꯤ ꯑꯗꯨ ꯉꯥꯏꯈꯣꯅꯦꯍꯦ ꯅꯣꯏ ꯋꯥꯐꯝ ꯑꯃꯗꯨꯕꯨ ꯁꯛꯁꯦꯁꯇꯤ ꯑꯣꯏꯗꯣꯔꯤꯕꯅꯦ ꯁꯛꯁꯦꯁꯀꯤ ꯋꯥꯗꯤ ꯈꯪꯗ꯭ꯔꯦ ꯈꯨꯔꯥ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯁꯦ ꯁꯨꯛꯄꯥꯝꯃꯛ ꯄꯥꯝꯗꯕꯗꯤ ꯃꯥꯟꯗꯦ ꯈꯨꯔꯥ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕꯅ ꯄꯤꯔꯤꯕ ꯆꯤꯊꯤ ꯐꯅꯗꯤ ꯌꯥꯝꯃꯃꯤ ꯈꯨꯔꯥ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯁꯨ ꯆꯤꯊꯤꯁꯤꯡꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯂꯧꯕꯅꯤꯅ ꯈꯨꯔꯥ ꯁꯛꯁꯦꯁꯇꯤ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯅ ꯈꯜꯂꯤ ꯈꯨꯔꯥ ꯇꯥꯇꯣꯂꯦ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯑ ꯀꯩꯝ ꯍꯥꯏꯗꯦꯅ ꯑꯗꯣ ꯄꯣꯠꯇꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯍꯪꯉꯕꯅꯦ ꯍꯣꯔꯦꯟ ꯅꯪ ꯂꯥꯛꯑ ꯌꯦꯡꯉꯣ ꯍꯥꯏꯔꯕꯅꯦ ꯉꯥꯏꯈꯣꯅꯦ ꯇꯣꯂꯦ ꯅꯣꯏꯅ ꯄꯤꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅꯕꯨ ꯈꯪꯉꯕ꯭ꯔꯣ ꯄꯥꯕ ꯑꯗꯨꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯔꯅꯨ ꯇꯥꯇꯣꯂꯦꯅ ꯂꯣꯏ ꯐꯅꯕ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯦꯔꯥ ꯈꯨꯔꯥ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯅꯨ ꯀꯩꯗꯧꯔꯒꯦ ꯊꯧꯆꯣꯝ ꯇꯣꯂꯦꯟꯒꯤ ꯇꯦꯂꯦꯟ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯈꯪꯉꯤꯗ ꯏꯆꯥꯒꯤ ꯇꯦꯂꯦꯟꯗꯤ ꯑꯉꯛꯄꯅꯤ ꯑꯗꯣ ꯅꯍꯥꯟꯗꯤ ꯏꯟꯗꯣꯟꯅ ꯅꯪꯕꯨ ꯅꯨꯡꯁꯤꯅ ꯁꯣꯜꯍꯧꯈ꯭ꯔꯦꯗꯀꯣ ꯈꯨꯔꯥ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩꯁꯤ ꯎꯗꯕꯗ ꯑꯗꯨꯝ ꯁꯣꯜ ꯂꯩꯔꯝꯃꯤ ꯈꯨꯔꯥ ꯇꯣꯂꯦꯟ ꯈꯨꯔꯥꯅ ꯍꯥꯏꯐꯦꯠ ꯇꯥꯔꯛꯄꯗꯗꯤ ꯌꯦꯟ ꯂꯥꯕ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯋꯥ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯔꯥꯁꯤꯅ ꯑꯣꯟꯊꯣꯛꯄ ꯍꯦꯔꯥ ꯈꯨꯔꯥ ꯅꯨꯃꯤꯠꯇꯨꯝꯗꯤ ꯅꯆꯥꯁꯨ ꯗꯥꯎ ꯌꯦꯡꯖꯔꯨꯃꯤ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯑꯗꯨ ꯇꯥꯇꯣꯂꯦ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯗꯨꯝ ꯈꯥꯏꯔꯒ ꯂꯩꯔꯦ ꯑꯩꯁꯨ ꯃꯦꯝꯆꯥꯒꯤ ꯐꯤꯔꯣꯟ ꯈꯔ ꯂꯩꯒꯗꯕꯅꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯉꯥꯏꯈꯣꯅꯦ ꯇꯣꯂꯦꯟ ꯑꯩꯈꯣꯏ ꯏꯟꯗꯣꯟꯅꯒ ꯁꯦꯟꯒ ꯁꯤꯟꯅꯔꯕ꯭ꯔꯥꯅꯦ ꯀꯥꯏꯗꯅꯣꯗ ꯈꯨꯔꯥ ꯁꯤꯁꯨ ꯑꯩꯈꯣꯏ ꯄꯨꯟꯁꯤꯕ ꯌꯥꯎꯕꯒꯤ ꯃꯁꯤꯡꯗ ꯁꯤꯟꯅꯔꯛꯏꯃꯤ
ꯆꯠꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯄꯥꯕꯒ ꯑꯗꯨꯝ ꯈꯥꯏꯔꯒ ꯂꯩ ꯑꯗꯣ ꯇꯣꯂꯦꯟ ꯄꯨꯔꯥꯒꯤꯗꯤ ꯁꯛꯁꯦꯁꯅꯤ ꯑꯣꯏꯍꯜꯂꯨꯀꯣ ꯁꯛꯁꯦꯁ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯁꯛꯁꯦꯁꯇ ꯑꯣꯏꯍꯜꯂꯨ ꯀꯔꯤꯁꯨ ꯋꯥꯕꯤꯔꯨꯅꯨ ꯈꯨꯔꯥ ꯊꯧꯆꯣꯝ ꯇꯣꯂꯦꯟꯒꯤ ꯇꯦꯂꯦꯟ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯂꯩꯀꯥꯏꯁꯤꯗ ꯅꯆꯥꯁꯦ ꯊꯧꯆꯣꯝ ꯇꯣꯂꯦꯟꯒꯤ ꯇꯦꯂꯦꯟ ꯇ꯭ꯔꯤꯄꯜ ꯇꯤꯅ ꯁꯦꯒꯥ ꯀꯥꯏꯊꯠꯂꯤꯅꯤ ꯀꯩꯗꯧꯔꯒꯦ ꯈꯨꯔꯥ ꯃꯁꯤꯗꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯏꯃꯥ ꯇꯥꯃꯣꯆꯧ ꯑꯩ ꯂꯥꯛꯑꯦ ꯆꯦ ꯂꯥꯛꯑꯕꯣ ꯂꯥꯛꯑꯣ ꯏꯕꯦꯝꯃ ꯋꯥꯔꯅꯤꯗ ꯂꯣꯏꯁꯜꯂꯣ ꯏꯆꯥꯁꯤꯗꯤ ꯇꯨꯝꯗ꯭ꯔꯒ ꯍꯛꯆꯥꯡ ꯁꯣꯛꯅꯕꯅꯤ ꯍꯣꯏ ꯏꯃꯥ ꯃꯔꯥꯛꯁꯤꯝꯇ ꯐꯪꯉꯝꯈꯤꯒꯦ ꯇꯥꯃꯣꯆꯧꯁꯨ ꯇꯨꯝꯗ꯭ꯔꯤꯕꯅꯤꯅ ꯉꯥꯏꯍꯥꯛ ꯁꯥꯈꯤꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ ꯇꯨꯝꯃꯨꯔꯣꯗꯅ ꯌꯥꯔꯅꯤꯗ ꯏꯆꯦ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ ꯄꯨꯡꯁꯤꯗꯤ 1:30 ꯇꯥꯔꯦꯅꯦ ꯑꯉꯥꯡꯈꯩꯁꯦ ꯍꯧꯖꯤꯛꯐꯥꯎ ꯐꯤ ꯁꯥꯔꯤ ꯃꯥꯜꯂꯤꯅꯦ ꯑꯩꯒꯤ ꯏꯆꯜꯁꯤꯡꯁꯦ ꯃꯕꯨꯡ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯔꯤꯕꯅꯣ ꯕꯦꯃꯥ ꯅꯣꯏꯕꯨ ꯊꯦꯡꯉꯤꯅꯦ ꯂꯣꯏꯁꯤꯜꯂꯣꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯎꯏꯔꯦꯅꯦ ꯇꯣꯝꯕꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯥꯎ ꯏꯆꯦ ꯇꯥꯃꯣꯆꯧ ꯇꯨꯝꯃꯨꯔꯣ ꯂꯥꯛꯑꯣ ꯆꯦ ꯑꯁ ꯇꯨꯝꯅꯤꯡꯉꯦ ꯌꯥꯝꯅ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣ ꯇꯥꯃꯣꯆꯧꯕꯨ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯣꯏꯔꯕꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯄꯥꯔꯒꯦ ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯣ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯆꯥꯁꯤꯡꯒꯤ ꯂꯥꯏꯕꯛꯁꯦ ꯌꯥꯝꯅꯗꯤ ꯍꯥꯞꯅꯤꯡꯉꯤ ꯅꯕꯨꯡꯁꯤꯒꯤ ꯃꯇꯧꯁꯤꯒ ꯏꯃꯥ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯑꯩꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯈꯨꯗꯣꯜ ꯄꯣꯠ ꯂꯧꯕ ꯂꯥꯛꯄ ꯅꯠꯇꯤꯌꯦ ꯏꯃꯥ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄꯥ ꯃꯆꯜ ꯃꯆꯦꯁꯤꯡꯒꯤ ꯃꯔꯛꯇ ꯆꯦꯜꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯏꯆꯦꯜꯗꯣ ꯇꯠꯈꯤꯗꯅꯕ ꯂꯥꯛꯄꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪꯅ ꯀꯩꯒꯤꯅꯣ ꯄꯨꯝꯅꯃꯛꯁꯦ ꯈꯪꯉꯒ ꯏꯆꯦꯗ ꯀꯩꯒꯤ ꯍꯥꯏꯗ꯭ꯔꯤꯅꯣ ꯇꯥꯃꯣꯆꯧꯗ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯗꯤ ꯃꯆꯜ ꯑꯃ ꯑꯣꯏꯅ ꯑꯣꯏꯅꯖꯕꯅꯦ ꯃꯥꯕꯨ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯐꯝꯅꯗ꯭ꯔꯕꯔꯅꯦ Tatulia!
ꯊꯦꯡꯉꯤꯕ ꯂꯥꯛꯑꯣꯃꯦ ꯀꯔꯤꯅꯣ ꯆꯦꯗꯨꯅ ꯍꯜꯂꯛꯄꯗ ꯁꯥꯕ ꯉꯥꯖꯝꯗꯤ ꯊꯥꯡꯗꯔꯝꯈꯤꯒꯦꯗꯅ ꯊꯤꯜꯂꯛꯈꯤꯗ ꯉꯥꯏꯔꯤꯃꯤ ꯑꯁ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯇꯣꯝꯕꯤ ꯋꯥꯈꯟꯗ ꯅꯪ ꯉꯥꯎꯋꯦꯀꯣ ꯅꯪ ꯁꯤꯝꯗ ꯊꯝꯃꯝꯈꯤꯒꯦ ꯍꯥꯏꯕꯅꯤ ꯆꯠꯂꯣ ꯑꯝꯇ ꯊꯨꯔꯛꯑꯣꯕ ꯅꯪꯁꯤꯗꯤ ꯑꯁ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯍꯜꯂꯝꯃꯗꯤꯕ ꯑꯩ ꯈꯤꯇꯪ ꯊꯨꯔꯣꯃꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪ ꯂꯥꯛꯑꯣ ꯆꯠꯁꯤ ꯂꯥꯛꯑꯣꯕ ꯏꯃꯥ ꯇꯥꯃꯣꯆꯧꯁꯨ ꯍꯜꯂꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯀꯩꯅꯣꯝ ꯈꯟꯅꯔꯝꯃꯅꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯜꯂꯛꯑꯦ ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ ꯆꯠꯂꯣ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣꯕ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥ ꯇꯣꯂꯦꯟ ꯅꯣꯏ ꯑꯣꯏꯔꯦ 이베마 너희 뻥망하머니 떠오르지 아코이 분치버나 뭉치 토이부 나띠 이베마부 이짬짬나 마찌 뭐나 간자버기 자꼬버기 고돌라마 땀자닝 말래 아도 와리제 뭉치 돈비다데 하나 강한 자가라우니 시돈비나디 ngасai kai sabada wari simadi yaudena o ai bap tare ado tatolen nachel gi damakta nushibiribaduna apen boijare khudol potsisu tamakabadina laudragadi punsibana nungairo aduna aikhoi nuksik tombigi luhongbagi oina awonpot oina naba thamjillase kaisu kaidena hayengwai nupa mayumna kharadi dum pangaktoi leire haujiktagi hauhallasu yaina natrane tatole मान इबेमा